ngasi numida waram phongkhiba tungan tungan Manipuri se phongsing amasum thokiba thawdo wathoksing dagi maruoibi I pausing khonga saraga Manipur top channel gi maikei digi myamna thamjaram gi ahanbada PR matamda Nambul Turel Torban gi Uripok rom thangba sarukta lam khopsin basing takhai duna gari sathok sin tawrambadu hawjik lam khopsin duna yum sajin khibada laingana tumina laithokibada angak poire Manipur gi konung oidiba Imphal sar mayai fauduna sieliba Nambul Turel gi Torban gi saruk khopsinduna yum kai sajinba inkhol question bagi thabak satharami masina ising chawbu matamna Turel Torban da tariba mi ising hanjinduna isaw gi awaba toina nangduna lakhi adubu kumja Englishing mga samapan maudrago humdoida Manipur president rule PR laidingeda matamadu gi governor BK Nayarna asoba thodang lawduna matamdugi Manipur lenga ki irrigation and flood control IFCD division number 2 na Nambul Turel Torban gi Uripok serap court gi hauraga norem thong phop gi sarukta lam khopsin duna yum kai sajilambasing mai pakna takthokibadu haujuk ariam oiduna leiri haina praja section kyari gi paw sida phongdorakli paw sina makha taribadi kumja Englishing amaga samapan maudraga humdoi gi PR gi matamda IFCD gi chief engineer and Gaurachandra additional chief engineer laikhidraba M Itombi amadi IFCD division number 2 gi executive engineer and Sanazawbuna asabu thodang lawduro governor gi paukta makara Nambul Turel paringi Imphal Uripok serap court mapadagi hauraga norem thong phaw Turel Torban gi sarukta yum kai saramba kya takthokpagi thabak sataki Nambul Turel Torban na yum kai sajilamba uwa kya hurambasing adu mai pakna takthok tuna meter taruk pakna lambi semduna zakamari gi engine pan gari sik yamna komna sathok jasin tawbu yarami adubu sei kharagi matungda hariba Nambul Turel gi Torban gi lambi asi mathang khopsinduna hawjuk yum kai na singba sabagi thabak satharakpada Manipur langa na tumina yengduna laithokpugum tawribasida miyamna angak poinare Pausna hai matamadugi Nambul Turel Torban gi sarukta lam khopsilambasing takthokpagi thabak sathaba aduda norem thong ipa thaukoki kangbuna madi Uripok tagi norem thong phawda laidiba club sangstan kyana so asobu thodang lokhi PR matamna Nambul Turel Torban da lam khopsilambasing takthoktuna meter taruk pakpa lambi semduna miyamna sathok sin tawraba matungda hawjuk lam khopsinduna yumkai sajinbagi thabak satharibasi Manipur langana athuba matamna survey tawduna Encroacher sing takthokpa mathau tai haina praja section kyarigi phungdorakli panba yabadi kumja Englishing amaga samapan maudrago humdoi PR gi matamaduda Nambul Turel kannanabagi thabak phase ani thokna mai pangna pakhatki ahanba phase to khoinambal thongkhongdagi norem thongkhong phawba Nambul Turel Torban lam khopsinbasing takthokpagi thaba adu sahi adugi me thada luisinba ngamkhi ani suba phase oina Nambul Turel Torban gi sarukta iroi semadagi norem thong phawba Sagol banrom thangba Turel Torban nigi hauraga takyel khongbal phawgi sarukta lam khopsin begi thabak satharambasing takthokuna gari sathok jasin tawba yaba lambi semgalakhi masidanatana Imphal gi samu makhongdigi hauraga Nambul Turel paringda mayang Imphal phawba Turel Torban gi nak gate lam khopsin basing takthokuna Nambul Turel kannabagi thabak mai pangna sathaki masigi khudam haiba hawjuk Nambul Turel paringi sarukta kaisampa thongdagi hauraga kaisam thong phawba Nambul Turel gi mamang thangba Torban gi sarukta khong lambi ama semduna hawjuk miyamna sathok jasin tawriba asini hairi hiramasigi matangna chief minister gi athuba miyeng sangduna Nambul Turel Torban gi nagyeta ain kaina lam khopsinduna yum kai sajinbagi thabak satharibasi amuk hana survey tawduna tathokpagi thabak sathabiyo haina su praja section kyadagi press ta phongdorakli Makasa tharakpoina to papawmna tha tara teret ki honorarium pithoktrabadi cookingna midday meal gi sak thomagi thabak lepkadori Manipur lenga ki education department gi makhada labor primary LP school da ahanba mahitamni ba haurakliba pikliba ngang singbu midday meal gi makhada sak thongduna pizza pithakpagi thabak tawriba cook sak thongbi singi pi pham thokpa tha tara ga teret ki honorarium gi senpam hauju pawba pithokpidana leiri hari Pauksi sina phangba pawgi matung inadi midday meal gi makhara sak thongbagi thabak tawribi cooksingi kusuman honorarium gi senpam oina tha amada lupa lising amampi adubo hairiba honorarium gi pi pham thokpa senpam asi tha taraga mapan pi thoktuna leramadagi tha ni khaki pi thokre aduga haujuk lemhauriba tha taraga teret ki pi pham thokpa sak thongbi amamamgi oina lupa lising taraga teret asi pibidana lairi hari Pifam thokpa honorarium gi senpam basi pi thoktana lairingai sera sida makhatana midday meal gi sak thongbagi thabak sathanaba su mari rena authority gi maikeri gi khangalak le hari
अदुबु कुकसिंगी पिफम तोप ऑनरेमगी सेनफमसिंग असि पिथोक्त्रिबा फावबा मिड डे मीलगी चाक थोंबगी थबक तौरे हाइदि पाउसना पिथोक्तना लैरिबा था तरागतरे के ऑनरेमगी सेनफमसिंग असि पिथोक्नबगी मतंगदा चाक थोंबिसिंगी लुसिंगबिसिंगना नुमित खरनिगी ममांग एजुकेशन मिनिस्टर वाई खेमसान उनदुना हाइजखि मिनिस्टर की मैकेदिगी खुदक एजुकेशन एस की डायरेक्टर दा फोन तौदुना चाकथोंबिसिंगी पिफम थोपो ऑनरेम की सेनफमसिंग मतम सांगना करिगिदमा पिथोक्तुना लैदिबनो अथुबु मतमदा पिथोक्नबा खानखि एजुकेशन मिनिस्टर ने एजुकेशन एस की डायरेक्टर खानखिबदुगी पाकुमोइना पिरखि हाइबदि कुकसिंगी पिथोक्तुना लैरिबा सेनफमसिंग अदु पिथोक्नबा मरी लेने फाइनेंस डिपार्टमेंट दे सीए सांग इदुना हाइजखरे अदुबा हौजु फावो फाइनेंस डिपार्टमेंट कुकसिंगी ऑनरेम की सेनफमसिंग असि पिथोक्नबा थाबक अमता पाइखतना लैबदगी पिबा ngamdabani hainasu khangalakhi hari ओइरिबा फिबम मसिदा मिड डे मील की चाक थोंबगी थबक तौरिबि कुकसिंग मणिपुर लेंगाक पुखवाइदगी पियनबो हाइबदु ओइरे हिरामसिगी मतंगदा फाइनेंस डिपार्टमेंट सु पाइरिबा मिनिस्टर एन बेरेन गे अथुबा मियंग संगबिदुना कुकसिंग पिथोक्तुना लैरिबा था तरागतरे की ऑनरेम की सेनफमसिंग असि पिथोकपियो हाइनासु प्रेस ता फोंदोरखली अतोपा पावमनमु मियेमा लुपा करोड़ तरुक रोमगी सनागा कोनन एयरपोर्ट फारे ngarang April 13 the Impal International Airport Air India flight number 15784 tungnun ayupung 13 minute taraga manga taba matamda Delhi satnaba honaramba nupa malupa crore mangaga lag humdraga taruka lising humdraga ni thuiga sawaga yankai romgi belu oigedaba sana kg 10.79 ga konan Impal International Airport mathau toriba Air Intelligence Unit AIU gi kangbuna check toba matamna fagat pangamle hairi प्रेस ता फंगवा पाव की मतुंग इनदी आइन काइन सनासिंग पूरगा फ्लाइट तोंगदुन इम्फाल इंटरनेशनल एयरपोर्ट तगी दिल्ली सनब होनरमलिब नुपासिगी ममिंग ओहेंगमम इबुंगोबी से कुंथ्रागोमद अपप लेखिदरब डब्ल्यू बाबा तुन खवी इम्फाल वेस्ट की अवांग खुनों मनिंग लेकाइदिगिनी मियसिना सना पीस हुमफुगा मंगा से अमुबो पॉलिथिनना सेना योमसिलगा माकी लगेज हापलगा फ्लाइट तोंगदुना सनबो होनाबदा ngarang ayuk pung mapalom taba matam airport ladibi intelligence singna x-ray machine singba sejinadu check tawbigi thabak sathabada khangmangam lakhibani hairi pharaba miyesi gi matakta customs act 1965 ki makara case ma register tawduna makha taba thijin humjin bigi thabak sathabasu hawre hairi amaromdana highway anida matam kaktuba blockade sathagani AMM GNREGA India lengakna काइथोख्रबा मातमगनि नेशनल रूरल एम्प्लॉयमेंट्स गारंटी एक्ट MGNREGA गी फन इसे लंगाना थादोक्तन लेरकपगी मयोक्तो ऑल मणिपुर MGNREGA implementing agency na state asiki khwaidigi maruiba national highway ani highway Impal Jiribam lambi amasum Impal Dimapur lambi da matam kaktuba blockade tawragani haina loop asina fongdokre ngasi Impal gi major khulda leiba Manipur press club ta pangthokiba pawgi mifam amada all Manipur MGNREGA implementing agency gi convener Maishna Manisan amadi masigi executive member Heso Lorhona phongdokibada MGNREGA yamlaba India lengakna kaithokiba senpham sing state lengana thadokna thamlakpa sidigi praja singna thengnariba awabadu khangadabani masigi matang mari lenaba minister amade atai miyoi kya unaduna senpham sing adu pithoknaba haijaki bisu laikre adubo hauju paw senpham sing si pithoraktabadigi highway ani asida blockade tawigi phireba silawani senpham sing si satliba tha sigi kungatret phawigi manungda thaduraktrabadi mathang numit April 19 gi ing nongyai hauraga national highway ani asida matam kaktaba blockade chatharagani hanasu makoina fongdokhi atopa pawmana apal kanglaipa ki mifam pangthokadari hayeng April 13 ki ayupung mapandawada major khulda leba press club ki holda sanamai lining satpasingi oiba pokpadagi nasiba phawbra tawgodoriba thoramgi paring pathap ki matana nom yoeba khana naina pami phamama amai piba apun luf apal kanglai pak sinduna pangtokadori atopa pawmana senja thumja tawraroi haina lakthokpagi thaba asi tokpiro potchagi mamal angakpa phangna wangkhalakpana anisuba saklam khongchat thulakpa yabi oitokpa lei sotin Manipur lenga ki minister degi hauraga atai minister MLA kyana senja thumja tawru hena miya mamangna laukthokpi ki thaba se tokpiro ai khoina pamli bidi senja thumja tawduna ba lambi yat paduni haina Communist Party of India ki Manipur State Secretary oina thaupuri ba L Sutin Kumar na phongdokre wa phamasinga si Imphal gi Rupamahal tengta leiba irabat bawon gate nongmada sangdaba yadra polam singi mamal tangkhalakpaga mari leinana pangthokiba wakat mi phamna saruk yakhiba Sudin Kumar na wa ngangladuna phongdokibani
Manipur longmilumna sinduna pangthokiba mifam madura Sutin Kumar na makhatana hai BJP gi anaba lenga sida numit chamani gi manungda packet kadaba thabak thoramsing gi matangda wafum kya phungdokhi maduda miyoibana hingbada nongmada tangai fadana sangdaba yadraba potlam kya gi mamal tangkhalakpana maram moiraga miyamna awaba mayoknariba sinmi amasu misa miyamda hena saitheng piriba si ko onana ba yaifa thorang gi thabak kaya yamna yawrabagi haina lengak tangki Magna hai miyamna pochagi mamal hengatpagi asukwa naraba matamasida MLA singi thagi tolop lupa lak ani gi lising yang kayawkhre masida chunatuna nongmada petrol liter songa gi meata lemna sizinari loinana MLA singna phangliba atopa facility kya pulap punsilabadi thamada MLA amamamna lupa lak manga gi lising yang kayrom gi sading tawri nakala maromdana sinmi singdi nongmonomi gi lekha tarakli thawong asi atongbada laithonba akutpada laitauba haiba ipai pusing ge paurau adumak sapsana thogle state asida BJP ge ani suba lenga klakpaga iroina na chief minister na senja thumja laitaba taruba enga ama lingani haina miyamna ngangsakli adumak pu senja thumja lehandana bagi matangna achumba thoksil puthokna ba khungung amasum sahar leiba na kya wonom selfie na bhona bada awaba kya mayongnari Nongma kangdana tangai fadana sangdaba yadraba potlam sing asigi mama leptana hengalakliba sina maram oiraga nongmadi khosawnarba miyamna hawnaruba naidana anisuba saklam khongcha thulakpa yabi oithokpa sawna lei haina Sutin Kumar na makhatana su phungdorakli amaromdana mayang lanmi sing iramdam thadoktuna hankro Uripok imperialist India gi mathong huktaba IOF kangmuna iramdam kanglaipak ki misa miyambu Black Laothokhre marumda nupi angang khaktana hatopiki otnaiba nupi oibigi ikai khumnaba manganbikiba kayama mafam khangan kidaba madi patchoi langjingda thokiba tamthiraba mayang lanmi singi saramsat ki lisat kya adubu ningsingduna hayang April 13 English ngani ga kungani to lepaku konmita aina thingraba Manipur gi lahorlub ama oiriba People's Revolutionary Party of Kanglaipa Uripok lub asigi CSQ GHQ TSQ Transit camp sing amasum training center sing amasum atai loisang singda mapalak suba Indians colonialism's racist day thoram pangthokani haina Uripok ki source the appears publicity and propaganda gi thaupuriba lebak ngak peluang na presa thadorapa sirol asina hai hairiba numit asida ireisa punmak na yekna ba Indians colonials forcing asigi meyokta leiduna makoina taukiba saramsat ki lisat kya do bu amukhana kanglaipak sa tharaktana ba apunbagi kholaw lawminara si haina ireibak sa singda nongluknu ningsinglakli hairi serol asin hai lanmigi mihat mi punamadi miot mineida yumpham oiraga loinam thausil mai pakani haina khanjaba loimapu India gi thausil thaurangda kanglaisa sing sai kya awas thengnangduna lakli Lamdam asida loilenga ki makhutagi ningtamba hanjindanaba lanthengi meyokta paktak mihat genocide chathanabagi damak malemgi chana pathapna yadaba Armed Forces Special Power Act 1958 chatna handuna ireisa kyabu plap na amasu khai dunu hatpagi thawong kya IOF na lamdam asida masing thingamdana satakre tamthiba thaudok khara dang ningsing rabada April 13 English singa mapan March da thokiba pasoi langjingi thaudok November 13 English singa mapan March da India gi lanmina oinam lekai da misa mari hatopi khiba thaudok March taragamari English singa mapan March gamari da CRPF na hairangoi thongi volleyball sanapamna numaina kapsenduna misam taragomdoi hatkiba thaudok July taragamatu English singa mapan March gatareta Assam Rifles na Senapati district ki oinam khul mai thaduna miyam otnai khiba madi miyoi taragamanga hatkiba thaudok March kungamanga English singa mapan maudrago humdoida sagolban tera kaithilda IOF na misam manga hatkiba thaudok July kunganipan English singa mapan maudraga marida kuntraga matu suba Assam Rifles na makui Tamenglongda miyoi mari hatkiba thaudok Tamenglonggi nungkaur taragomdo suba Sikhlight Infantry na September 15 English singa mapan maudraga marida miyoi mari hatkiba January 3 English singa mapan maudraga mangada CRPF na lamphel da leiba Regional Institute of Medical Science matamdugi Regional Medical College ta mayang pot jon ba amabo halamlaga Arunachal Pradesh tagi RMC da medical tam mairoi ama yauna lamdam asigi miyoi mapan kaptona hatkiba February 1995 ta Samaga kungatare suba CRPF na basikong lamlong da miyoi hum hatkiba duga Mr. Mapan satina suwan kibegi thaudo May mapan English singa mapan maudraga mangada
Kunsuba Assam Rifles na Urkhul da miyoi ahum hatkiba August taraga nitho Ing lising amaga samapan maudraga tare suba Assam Rifles na tabok pithong da miyoi manga hatkiba October taraga manga Ing lising amaga samapan maudraga tareta Indian Army na Nungleiban da miyoi mapan hatkiba September kungom da Ing lising anida Tonsens lamkhai da miyoi tara hatkiba November ani Ing lising anida malom da Mayang sayon ba ma tantholaga bus ngai ba miyoi tarabu marisuba Assam Rifles nungmaina kapno hatkiba madi July taraga nitu English singaniga marida thangja manorama bo Assam Rifles na faraga July taraga humde nupi oibigi ikai khumna mangalaga hatokpi ki ba thagdo asina singmani hairi sirol asin hai maraiba nungsijaba singi thamoida mai chubagumna thokiba masum ningtam yawalan thingi mairibu mathau hena hapkatuna lanmaigumna sakhankiba loinam lenga ki ahanba dakpha madudi kumsing English singa samapan marfugi April 13 ta pasoi langjin khunaugi puwarina mayek lan iriba kangom laroidaba thaudu aduni hainasu palakhi mathang atopa pawmana mai sakhraba victim family singna mi yeng sangbiu haukibe April 8 English singaniga kungani thoigi numijungba pung baro makhairam tawada Kongba Khetri Lekai Imphal East Leiba Kongbre Lakpam Devdas Sharma gi family ahungi yum postai mal sang sorakna crore amaga lising yang khairong gi oigedaba yum yauna short circuit gi maina tumna sakre maram masina yum leiriba victim singa si yamna awaba mongda leijari masida sarkar gi mekei gi pangbiya ba mateng pangbiyu haina victim oiriba khoina sarkar gi mekei de nunglungna haijari ba victim family ke Devadatta Sharma ke Devdas Sharma ke Citrasen Sharma Kongba Khetri Lekai Imphal East atopa pawmana Drugs Corruption Youth Food and Organization haibisida interaction program pangtokre Thonauzum Brinda Fans Club na sinduna lamdamasida Drugs Corruption Youth Food and Organizations Matters haibisigi matangna nomigi oiba interaction program ama Manipur Press Club ta pangtokre Thoramaduda mayengbam amutombi social worker na athoiba mitung social activist Narsir Khan na thoramapu oikiba loinana social worker hais Gita Jin Maitei Kaksing Khunau Maira Paibi Welfare Organization gi secretary Case Mema all Thonga Maira Paibi Association gi secretary hais ebem nungsina akhanaba mitung oina saruyaki Thoramaduga mari lainana athoiba mitunggi warol piraduna em amutombi na phongdokibada Manipur drug amadi corruption haibiche asogbo burning issue am oiri Manipur mahiru loop civil society amadi tungan laibaki yaifanaba loop kaya lairabasu senja thumja amadi mayai ka chinja ki problem di nomi hengalakri makhoi senja thumja amadi mayai ka chinja thengnariba problem sing pamdabra hangladuna Manipur thonauzam Brindana tawriba thabak sidi kharakatani adubu atopa miyoi singna mahakna tawriba sigumba tawbu ngamdabana magi thabak kharasina lamdam sigi issue sing ko hanba ngamgadra haiduna miyamna ajanaribani Brinda Fans Club na lamdam sigi apaba civil society politics amadi miyoi kya pukning thawganaba honaba mathautai hainasu phongdokhi hairi atopa pawmana mamal hengatpigi mayokta lawmi lupna wakat mi phamkhre Manipur amadi center da lengak pairiba Bharatiya Janata Party na lusingba lenga asina miyamgi nomada sangdaba yadraba petrol diesel amadi essential commodity sing hongna amadi marang kaina phungangani haina mikhal mamangna laothokkhrabasu port ki mamal nomi hingalakpigi mayokta Manipur lawmi lupna sinduna irabat bonda leiba lup asigi mamangda wakat mi phamkhre leba asigi lairaba masum ina kunba imung khudimakna tangai phadana sijinariba LPG gi mamalsu lepa leitena hingalakri Narendra Modi gi lengakna economy policy digi hingbara sangba tangai phadaba polam kyagi mamalna atia pakna wangkhalakadigi Mr Miyamna piriba awabasi khangna khangsinadana laithokli haina wakat mi phamadura saruyaki besingna su phongdorakli haidi amaromdana lairaba mahiroi singda lemna tha ahum gi coaching pangthokani Covid ki laisana maramoiduna sai anirom lairik laisu ningthina tama phangjakhidraba lamdam sigi lairaba imungi mahiroi singda mathematics ki subject tha ahum gi oiba free coaching pigani haina wangwoi longjum community hall mayadigi longjum priyobatra na phongdokre Manipur Press Club ta pangthokpa pawgi mifama mada longjum priyobatra na hai mak masasu graduation loiraba Manipur lenga ki primary teacher mani class 8 tigi 10 phawbada lairiba lairaba mahiroi singda mateng kharada oirabasu pangma ngamnaba coaching asi pangthokpani
ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯀꯌꯥꯅ ꯂꯦꯝꯅ ꯊꯥꯒꯤ ꯇꯣꯂꯣꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯣꯖꯥꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯗꯨ ꯃꯦꯟꯈꯠꯅꯕ ꯐ꯭ꯔꯤ ꯀꯣꯆꯤꯡ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯗ ꯑꯄꯤꯜꯁꯨ ꯇꯧꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ